मे अहुमदगी थोलखिबा इरांगना आंगांग लिसिंग कुनगा मंगा आईडीपी ओहेले सादा कुंथ्रागा मंगारी वखल लैनागी सैथिंग फंगी एमसीपीसीआर हाउखिबा सै इंग लिसिंग अनिगा कुनगा हुमदगी मे अहुमदगी थोलखिबा इरांग असिन मरम ओइरगा आंगांग लिसिंग कुनगा मंगा आईडीपी इंटरनल डिस्प्लेस पर्सन ओहेली आंगांग सिंग सिगी मनुंग सादा कुंथ्रागा मंगारी थोखिबा इरांग असिना पुकनिंग वखलगी का हेनबा लैनागी सैथिंग फंखी मसिगी मथक्ता सादा तरा मखाताना लैंग चथबगी मथौ ताना लेरी अखंडन उनबा मणिपुर कमीशन फॉर प्रोटेक्शन ऑफ चाइल्ड राइट की चेयरपर्सन कैसाम प्रदीप कुमार फोंदोखिबदा मणिपुर की पुवारी थोखिबा सही तरे खुंथाक पामसुम अनिसुब मलेम के लंजाउद पीखिबा साइथेंगी मतुंग हाउखिबा सही इंग्लिशिंग अनिगा कुनहुमदोय मे अहुमदगी थोलखिबा मणिपुर की इरांग असिना नुपी अंगांग याउना साउना साइथेंग पीखिबा लानम ओय मागना हाई थोखिबा इरांग असिना मरम ओइरगा लाइरबा सोथरबा ओइरबसु ममा मपासिंगा मयुमदा नौथी सादुना लैजरमगदबा अंगांग लिसिंग कुनगा मंगाबु आईडीपी ओहनखी हाइरिबा अंगांग लिसिंग कुनगा मंगा असि सही अनिगा था निपान असि तंगदु लैताबा रिहेबिलिटेशन सुसा सबसाना फंगदना लैरि मसि यामना थमोय सुकनिंगाय अमदि अंगांग सिंगी हक साथीना तेमसिंगनाबने स्टेटोरी बॉडी अम ओइरिबा मणिपुर कमीशन फॉर प्रोटेक्शन ऑफ चाइल्ड राइट की चेयरपर्सन ओइना सही अनी ओइरक्लबसु सिंगदा मसामक चतना यौसिनबा यादना लैखि मसामक सिंगदा चतपा याद्रगसु यूनिसेफ का पुल्लगा था तरुकी इंटरवेंशन अमना चुचामपुर खांगपोकपी टेक्नोपाल संदेल नसिंग यावना डिस्ट्रिक्ट तरुकता आईडीपी अंगांग सिंगी पुकनिंग वखल फगतहननाबा अमसो मेंटल हेल्थ एंड साइकोसोशियल सपोर्ट एमपीएचएस क्लिनिक तरागुमदु पांगथोकी हाइना प्रदीप कुमार फोंदोकली वायल कतिगी एडिटोरियल मैम थमजरी लेबाक की लुचिंगबा मसक खंगनारक्तबा सोशल मीडिया दा नोकेम हाइगेमनबा मतौ उत्कुमसी ऑनलाइन प्लेटफॉर्म सिंग अमसुम एप्लीकेशन सिंग असि मियोइबु खुनाइद ख्वाइदगी कानरबा अमसुम मियामना मथौ ताबा अमगुमना सिजनरीबा पोसा ओइरि फेसबुक व्हाट्सएप इंस्टाग्राम यूट्यूब अमसुम एक्स नसिंगबु सोशल मीडिया प्लेटफॉर्म सिंग असिना अखोइ पुनमकपु अमगा नक्सिनहले अदुगा अमगी मपाव मिपुम तिंगना खंगन मंगमली असिगुम मखल की प्लेटफॉर्म असि हौजिकति ख्वाइदगी मपांगल कले खुदक्ते मियोइ लाकयार थौदो वाथोक अमगी ई पाव फंगन मंगमी मरमदुना न्यूज़पेपर की खोंचत फावबा मनिंग हनबदौना तौरी प्लेटफॉर्म सिंग असिगी मतेंग लौरगा मियोइ क्या अमसु हिंगहले लालोन इतिक खोमांग सोक्सिनहले एजुकेशन की मंगाल पीबदा नुंगाइहले अदुमैनमक कानखरबा प्लेटफॉर्म असि मियोइ खुजो खरना लान सिजिनदुना सरांगनबा फिबम अमा थोगनबदी लेपा लेत्रि हौजिकी मतमदा मियामना पामनबा सोशल मीडिया की सरुक अमा ओइरिबा रील सेम्बा असिनी कनागुमना जगोइ साजबा इसै सक्सबा अमसुम मागी ओइबा वाखलोन फोंदोक्सबगी मनिंग तंबा फंगजरी यूट्यूब हाइबा तामसी मलेम की मफम खुदिमक्ता खंगनबदा नतना रील्स मसा मसा सेमलगा व्यू तानबा मियोइ क्या अमसुले व्यू याम कांगबू अदु तोआन प्लेटफॉर्म सिंग अदुगी सेल फंगी मांगना थागलिबा पोस्ट अदुगी मरक थना मखल मखा क्यागी एडवर्टाइजमेंट हापसिलै असुम हापसिलबा एडवर्टाइजमेंट सिंग अदुगी सेनफम खरा यूट्यूबर सिंग अदुना फंगी मरम अदुना सब्सक्राइबर लाख अमा अनि लेबे यूट्यूबर सिंग अफबा वखल लौक सिंग थोकपा येंगबा नुंगाइबा पोस्ट अमा थागतपा एडवर्टाइजमेंट तहोंगनबा एडवर्टाइजर कयाना ngaiduna लेरि असिगुमा यूट्यूबर सिंग असि मणिपुर सु मराक खले मखोइना व्यू यामहनबगी दमक अमसुम मियाम पाक्सना यंगहननबा मखल मखा क्यागी रील सिंग सेम खरना चाब थकपगी खरना लमकोइबिगी खरना खुद की थोकपा थाउदोक सिंगी रील सिंग सेमलगा सेल तानारि हारिबा मोंग मतवसि लेबासिगी लोनिये अदुबो यामना नुंगाइतबा सक्तम क्या मा सोशल मीडिया के प्लेटफॉर्म सिंगदा उबा फंगलकसिनी सोशल मीडिया प्लेटफॉर्म से कनागुम खरना मनिंग तौबदी याति इंडिया की ओइना IT Act 2000 सिगी तोंगान सेक्शन कया मरुमदा ऑनलाइन एक्टिविटी सिंग कंट्रोल तौगी फेक न्यूज़ हेड स्पीच डिफेमेटोरी कंटेंट अमसुम केन खंगनबगी वारोल सिंग यावरबदि सोशल मीडिया रा थगलकलिबा मियोइ सिंग अदु सेराक फंगनिंगाइ ओइ हाइबसि लोदा लेरबा वाफमनि अदुबो मणिपुर यूट्यूबर खरना मनिंग तमखलकपसिदा लाइंगाना करी मियेंग संगलिबगी हाइबा वहंगाम थोलै हंदक्ता लियांगवाइगी खुलमर सिंगजमै असेंबली कॉन्स्टिट्यूएंसी की MLA युमनाम खेमचान क्रिसमस की थौरम सरुक याखि तामई असेंबली कॉन्स्टिट्यूएंसी की MLA अवांगबु न्यूमाइ याउमिनबा थौरम अदुदा जगोइ मतेक अमखक साबगी वीडियो फुटेज अम सोशल मीडिया दा यामना थुना वायरल ओरखि जगोइ साबदुर तुंगदा लैरिबा पोसक्तु उहौदबदिगी थेंगदुना MLA खेमचान तुसिनबा मसु मदुदिगी हगोलकपा मसु जगोइ साबगी मोंग मतौ अदु वीडियो क्लिपिंग अदु उबा फंखि
ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯇ꯭ꯌꯨꯕꯔ ꯈꯔꯅ ꯀꯅꯥꯒꯨꯝꯕꯒꯤ ꯃꯃꯤꯡ ꯃꯊꯥꯗꯤ ꯄꯟꯗꯅ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡ ꯃꯇꯧꯗ ꯖꯒꯣꯏ ꯁꯥꯕ ꯑꯃꯁꯨꯡ ꯇꯨꯁꯤꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯃꯇꯧ ꯇꯝꯂꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯃꯨꯛ ꯊꯣꯛꯂꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯅꯤ ꯑꯗꯨꯃꯛ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯈꯨꯟꯅꯥꯏ ꯑꯁꯤ ꯑꯍꯜ ꯂꯃꯟ ꯄꯥꯟꯕ ꯊꯧꯒꯜ ꯈꯪꯅ ꯆꯠꯄ ꯀꯥꯡꯕꯨꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯆꯠꯅꯕꯤꯒꯤ ꯐꯖꯔꯕ ꯃꯐꯝ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯁꯨ ꯑꯗꯨꯝ ꯀꯜꯂꯒ ꯂꯩꯐꯝ ꯊꯣꯛꯏ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ MLA ꯍꯥꯏꯕꯁꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯊꯝꯈꯤꯕꯗꯒꯤ ꯈꯖꯤꯛꯇꯪ ꯃꯌꯥꯛ ꯍꯟꯊꯈꯤꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯂꯤꯗꯔ ꯑꯣꯏꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯁꯣꯏꯕ ꯑꯍꯣꯕ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯑꯁꯣꯏꯕꯗꯨꯗꯪ ꯌꯦꯡꯂꯒ ꯔꯤꯜ ꯁꯦꯝꯕ ꯑꯃꯁꯨꯡ ꯃꯗꯨꯅ ꯚ꯭ꯌꯨ ꯐꯪꯅꯕ ꯍꯣꯠꯅꯔꯤꯕ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯏ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯒ ꯀꯔꯦꯝ ꯀꯊꯥꯏꯅꯕꯤꯕ, ꯏꯪꯂꯤꯁ ꯉꯥꯡꯕꯗ ꯁꯣꯏꯈꯤꯕ MLA ꯑꯃꯒꯤ ꯃꯇꯥꯡꯗ ꯍꯦꯛꯇ ꯔꯤꯜ ꯁꯦꯝꯖꯤꯟꯕꯅꯆꯤꯡꯕ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯑꯣꯏꯅ ꯀꯩꯗꯧꯉꯩꯗꯁꯨ ꯂꯧꯕ ꯉꯝꯗꯦ꯫ ꯃꯗꯨ MLAꯁꯤꯡ ꯑꯗꯨꯕꯨ ꯀꯔꯦꯝ ꯀꯊꯥꯏꯅꯕꯤꯕꯅꯤ, ꯃꯤ ꯃꯃꯥꯡꯗ ꯌꯣꯟꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯦꯛꯇꯤꯡ ꯑꯃꯁꯨꯡ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯣꯟꯅꯗꯤ ꯃꯍꯥꯛꯄꯨ ꯆꯩꯔꯥꯛ ꯀꯔꯤꯃꯠꯇ ꯄꯤꯕ ꯉꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯂꯣꯟ ꯑꯁꯤꯗꯤ ꯊꯥꯛ ꯌꯥꯝꯅ ꯋꯥꯡꯕ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯕ ꯑꯣꯏꯕꯅꯤꯅ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯊꯃꯣꯏ ꯁꯣꯛꯂꯝꯂꯣꯏ ꯍꯥꯏꯅ ꯂꯧꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯄꯣꯂꯤꯇꯤꯁꯤꯌꯟ ꯍꯥꯏꯕꯁꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕꯅꯤꯅ ꯃꯈꯣꯏꯅ ꯇꯧꯒꯦ ꯅꯤꯡꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯄꯗ ꯑꯗꯨꯒꯨꯝꯕ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡ ꯑꯗꯨꯗ ꯑꯋꯥꯕ ꯇꯥꯔꯣꯏꯗꯕ ꯂꯩꯇꯦ꯫ ꯃꯤꯒꯤ ꯃꯇꯧ ꯇꯝꯕ, ꯃꯗꯨꯁꯨ ꯐꯠꯇꯕ ꯉꯥꯛꯇ ꯈꯜꯂꯒ ꯏꯀꯥꯏꯕ ꯌꯥꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗꯪ ꯈꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯀꯛꯅꯕ ꯃꯤꯑꯣꯏꯗꯨꯗ ꯌꯨꯇ꯭ꯌꯨꯕꯔ ꯑꯗꯨꯅ ꯌꯦꯛꯅꯕ ꯑꯃ ꯑꯣꯏꯅ ꯂꯧꯔꯒ ꯁꯦꯝꯂꯛꯄ ꯔꯤꯜꯁꯅꯤ ꯍꯥꯏꯅꯁꯨ ꯂꯧꯗꯕ ꯉꯝꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯇꯟꯐꯝ ꯑꯃ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯕꯨ ꯍꯦꯟꯗꯜ ꯇꯧꯅꯅꯕ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯈꯔ ꯆꯦꯛ ꯇꯧꯕ ꯑꯃ ꯆꯪꯏ꯫ ꯃꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ, ꯆꯣꯞꯄ ꯌꯥꯕ ꯊꯧꯗꯣꯛꯁꯤꯡ ꯃꯇꯧ ꯑꯗꯨ ꯇꯝꯕ ꯍꯥꯏꯕꯁꯤ ꯁꯥꯊꯤꯅ ꯗꯤꯐꯦꯃꯦꯇꯣꯔꯤ ꯑꯣꯏ꯫ ꯑꯗꯨꯒꯨꯝꯕ ꯗꯤꯐꯦꯃꯦꯇꯣꯔꯤ ꯑꯗꯨ ꯀꯣꯔꯠꯇ ꯂꯥꯛꯄ ꯉꯥꯏꯗꯅ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯊꯕꯛ ꯈꯔꯗꯤ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯥ ꯈꯜꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯃꯩꯇꯩ ꯈꯨꯟꯅꯥꯏꯗꯗꯤ ꯂꯨꯆꯤꯡꯕ ꯃꯁꯛ ꯈꯪꯕ, ꯊꯧꯒꯜꯂꯣꯟ ꯀꯥꯏꯗꯕ, ꯊꯛ ꯈꯥ ꯅꯥꯏꯅ ꯆꯠꯄ ꯍꯥꯏꯕꯁꯤ ꯇꯉꯥꯏꯐꯗꯦ꯫ ꯃꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗꯁꯨ ꯀꯥꯏꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯍꯣꯝ ꯒꯥꯔꯗ ꯀꯃꯥꯟꯗꯦꯟꯠꯒꯤ ꯁꯔꯀꯨꯂꯔ ꯆꯠꯅꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ DGPꯗ ꯋꯥꯀꯠꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 22ꯗ ꯍꯣꯝ ꯒꯥꯔꯗ BA ꯃꯅꯤꯄꯨꯔꯒꯤ ꯀꯃꯥꯟꯗꯦꯟꯠ ꯔꯨꯡꯄꯝ ꯀꯁꯔꯅ ꯊꯣꯛꯂꯛꯈꯤꯕ ꯁꯔꯀꯨꯂꯔ ꯑꯃꯗ ꯍꯣꯝ ꯒꯥꯔꯗ ꯚꯣꯂꯟꯇꯤꯌꯔ ꯈꯔꯅ ꯇꯣꯉꯥꯟꯕ ꯅꯟ ꯒꯚꯔꯟꯃꯦꯟꯇꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ, ꯄ꯭ꯔꯦꯁ ꯃꯤꯠꯅꯆꯤꯡꯕꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯈꯪꯍꯜꯂꯝꯗꯅ ꯑꯃꯁꯨꯡ ꯃꯥꯡꯖꯧꯅꯅ ꯑꯌꯥꯕ ꯂꯧꯗꯅ ꯁꯔꯨꯛ ꯌꯥꯕꯒꯤ ꯄꯥꯎ ꯐꯪꯂꯦ ꯍꯥꯏꯔꯗꯨꯅ PHQꯗꯒꯤ ꯃꯦ 13, 2023ꯗ DGPꯅ ꯄꯤꯔꯛꯈꯤꯕ ꯆꯤꯔꯣꯜꯒꯤ ꯃꯇꯨꯡꯏꯟꯅ ꯍꯣꯝ ꯒꯥꯔꯗ ꯚꯣꯂꯟꯇꯤꯌꯔ ꯑꯃꯁꯨꯡ ꯑꯣꯐꯤꯁꯥꯔ ꯄꯨꯝꯅꯃꯛꯅ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯗ꯭ꯔꯤꯉꯩꯗ ꯈꯪꯍꯜꯂꯝꯕꯒ ꯂꯣꯏꯅꯅ ꯃꯥꯡꯖꯧꯅꯅ ꯄꯔꯃꯤꯁꯟ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈꯤꯕꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯅꯤꯄꯨꯔ ꯍꯣꯝ ꯒꯥꯔꯗ ꯑꯦꯝꯄ꯭ꯂꯣꯌꯤꯁ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯋꯥꯏ ꯃꯪꯒꯤꯅ ꯉꯔꯥꯡ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ DGPꯗ ꯁꯔꯀꯨꯂꯔ ꯑꯁꯤ ꯆꯠꯅꯍꯟꯕꯤꯒꯅꯨ ꯅꯠꯇ꯭ꯔꯒꯅ ꯔꯤꯚꯤꯌꯨ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯏꯕ ꯆꯤꯔꯣꯜ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯍꯩꯔꯣꯏ ꯍꯥꯠꯄꯗꯨ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤ ꯑꯃꯒ ꯈꯠꯅꯕꯒꯤ ꯋꯥꯍꯧꯗꯒꯤ ꯑꯣꯏꯔꯝꯂꯦ꯫ ꯎꯠꯇꯔꯈꯥꯟꯗꯒꯤ ꯗꯦꯔꯥꯗꯨꯟꯗ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯍꯩꯔꯣꯏ ꯑꯦꯟꯖꯦꯜ ꯆꯛꯃꯥ ꯆꯍꯤ 23 ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯅꯤꯄꯨꯔꯗꯒꯤ ꯁꯨꯔꯖ ꯈꯥꯋꯥ ꯆꯍꯤ 22 ꯀꯧꯕ ꯍꯧꯖꯤꯛꯅ ꯗꯦꯍꯔꯥꯗꯨꯟꯗ ꯂꯩꯕ ꯑꯁꯤꯒ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ 5ꯒ ꯈꯠꯅꯕꯒꯤ ꯋꯥꯍꯧꯗꯒꯤ ꯑꯣꯏꯔꯝꯂꯦ꯫ ꯆꯩꯔꯛꯁꯤꯗ ꯊꯧꯗꯣꯛ ꯑꯗꯨ ꯅꯥꯒꯥꯂꯦꯟꯗꯒꯤ ꯃꯤꯅꯤꯁꯇꯔ ꯇꯦꯝꯖꯦꯟ ꯏꯝꯅ ꯑꯂꯣꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤ ꯇꯠꯅ ꯊꯥꯅꯕ ꯌꯥꯔꯔꯣꯏꯗꯕ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃꯅꯤ꯫ ꯑꯩꯈꯣꯏ ꯃꯣꯃꯣ ꯅꯠꯇꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯥ ꯑꯁꯤꯒꯤ 9ꯗ ꯗꯦꯍꯔꯥꯗꯨꯟꯒꯤ ꯁꯦꯂꯥꯀꯨꯏ ꯃꯥꯔꯀꯦꯠꯇ ꯊꯣꯛꯈꯤꯕꯅꯤ꯫ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯎꯅꯥꯀꯣꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯩꯔꯣꯏ ꯑꯦꯟꯖꯦꯜ ꯆꯛꯃꯥ ꯆꯍꯤ 23ꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯃꯥꯏꯀꯦꯜꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯖꯤꯛꯅ ꯗꯦꯍꯔꯥꯗꯨꯟꯗ ꯂꯩꯕ ꯁꯨꯔꯖ ꯈꯥꯋꯥ ꯆꯍꯤ 22 ꯀꯧꯕ ꯑꯃ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ 5ꯒ ꯂꯣꯏꯅꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯈꯤ꯫ ꯃꯈꯣꯏꯅ ꯑꯦꯟꯖꯦꯜ ꯆꯛꯃꯥꯕꯨ ꯊꯥꯡ ꯑꯃꯁꯨꯡ ꯁꯦꯟꯖꯦꯡꯅ ꯁꯥꯕ ꯈꯨꯠꯇ ꯎꯞꯄ ꯄꯣꯠꯂꯝꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯇꯧꯈꯤ꯫ ꯈꯨꯗꯛꯇ ꯑꯦꯟꯖꯦꯜ ꯆꯛꯃꯥ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯕꯁꯨ ꯑꯁꯣꯛꯄꯅꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ December 23ꯗ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯦꯟꯖꯦꯜ ꯆꯛꯃꯥꯒꯤ ꯑꯄꯣꯛꯄ ꯇꯔꯨꯟ ꯆꯛꯃꯥ BSF ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯄꯔꯁꯣꯅꯦꯜ ꯑꯃ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯄꯣꯁꯇꯤꯡ ꯇꯥꯔꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛꯀꯤ ꯃꯆꯥꯕꯨ ꯈꯨꯠ ꯊꯥꯕ ꯃꯇꯝꯗ ꯍꯟꯊꯕ ꯊꯥꯛ ꯑꯃꯁꯨꯡ ꯀꯥꯡꯂꯨꯞ ꯅꯥꯏꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯁꯤꯖꯤꯟꯅꯈꯤ꯫ ꯑꯦꯟꯖꯦꯜ ꯆꯛꯃꯥꯗ ꯑꯦꯇꯦꯛ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯆꯥꯏꯅꯤꯖ ꯍꯥꯏꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯅꯥꯒꯥꯂꯦꯟꯗꯒꯤ ꯃꯤꯅꯤꯁꯇꯔ ꯇꯦꯝꯖꯦꯟ ꯏꯝꯅ ꯑꯂꯣꯡꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏꯈꯤ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯅ ꯉꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯋꯥꯈꯜ ꯈꯟꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯨꯟꯕ ꯀꯝꯃꯨꯅꯤꯇꯤꯕꯨ ꯀꯟꯗꯦꯝ ꯇꯧꯏ, ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯆꯠꯊꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨꯗꯤ ꯀꯟꯗꯦꯝ ꯇꯧꯏ꯫ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯑꯃꯁꯨꯡ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯗꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯑꯩꯈꯣꯏ ꯏꯁꯥꯅ ꯆꯥꯏꯅꯤꯖꯅꯤ ꯍꯥꯏꯅ ꯂꯧꯗꯦ ꯑꯃꯁꯨꯡ ꯍꯤꯔꯝ ꯑꯃꯠꯇꯗ ꯑꯩꯈꯣꯏ ꯃꯣꯃꯣꯅꯤꯅ ꯍꯥꯏꯅ ꯂꯧꯗꯦ꯫
Momo hairiba wahai asi chinjang amani masi yamna hauba chinjangni makhoi masi charamgani adubu aikhoi mathakta satharakliba madi utliba thawng asidi aranbani haina temjena phungdukhi temjena hai awang nongpo asi India gi sarukni asiguma thagdo asina thausadaba masum tawpham thoktaba thawng adu uthokni haina tabada crime asi satharamba mising jail da lairi hai makhoi bu Arunachal da Nagaland da natragana awang nongpo ki state amadi hekta puraktuna lamdam asigi miyam kaya yamna phabagi habadu khangani aikhoi Chinese nati natragana singpong singnati aikhoi Indian ni haibadu makhoi khanganingi aikhoi gi sakpham asi tongan ba mani aikhoi Nagaland Manipur amasum Tripura digi oibi aidubu aikhoi India gi saru amani hainasu temjena phongdukhi marak sida thawdu odur siena ba Nagaland digi mi ama hojik su phaba ngamdaba goloina mahak phana bagi dama police na lupa lising kunga manga gi riwat laktokre mi adu phana na bagi dama police ki team ama Nepal thakre makhata na thawdu odur siena ba Jabenal ani yaw na mi manga phare heri December 8 gi thawdu odur sienaba mi taruk ki manungda yakyara phare adubu awan thi ko Nepal gi Kasanpur district gi nupa ma haujuk phaba ngamdan laikhidraba Angel Sangma si University of Dehradun da MBA aroi ba sahi tamliban haina police na phongdokli